Akasvani Imphal, Wahengbam Washington Pau Pajari, Ahan Bada Maroi Bapau. Manipuri Lok Sabha Gi Ahan Batanga Chemical Gi Bot Hadagadaba, Mit Mangani Tangai Silak Pagaloinana, Bot Kombagi Tabakan Kalakli. BJP Lusingbam Sung Kendra Gimantri Amit Shah, Hayang Imphal Laktuna, BJP Gi Bot Kom Lagani. Moirangda Azat in Pausna, Bharat Ki Masu Ohungi Piral Payan Kibagi Kumon Toram, Nasi Pangtokre. BJP की मिखल की मैनिफेस्टो संकल्प पत्र ngasi New Delhi da leiba dol gi headquarters ta puthokre amasung Bharat Samvidhan Semlamba Dr. Bhimrao Ambedkar gi mapok kumor numit ngasi leiba kasina mahaki mafam da sardanjali katli Manipuri Lok Sabha ki ahan batangka chemical ki bot thada nagadaba numit mangani tangai silak pagaloinana bot kombagi thabakan khalakli BJP Lusingbam sung Kendra ki Mantri Amit Shah hayang Imphal da laktuna BJP ki bot kom lagani Sri Shah nongmagi khongchata Inner Manipur Parliamentary Constituency da BJP ki mirep oiriba thongnaujam Basant Kumar ki bot kom na bagi damak Imphal da thung lagani Mang ne Imphal hek tung labaga Imphal ki Palace Compound da leiba hapta kangjibu na pangtok pamiyam gi mitin da saruk yagani Maduda Mukhyamantri Nongthambam Biren Singh BJP Manipur Pradesh ki President Adhikari Mayum Sarda Devi Dol gi Lutsingba Singh amadi Karyakarta kayasu saruk yagani Tungda Sri Sahana Imphal gi nitai fatsu thekta leiba BJP gi Thambal Sanglenda Saba office sama sangagani Amaromda RFI Arthwale gi mirep oiriba Mahesor Thongnaujam gi Kaisam Patta leiba mahaki yumda pangthokpa pau gi mifam amada mahangna hai Mamang chahi gi me ohumda lamdam asida horakhiba irang ngasi phawba loisinba ngamdaba asi laibak thibani raija asida matam khara irang leple santi hanjilakle haina harau naramlaga khanghaudana nongmani ni sida nongmai kapnaba asok apan yaurokliba sidasu mangna nungaitaba phongdokli Indian National Congress ki mirep angomcha bimol akoijamna hairi mapandagi changsilakliba mioi singdanatana masagi oijaba khaktamak thiba mioi singa yauna Manipur thugaina bahonabra haibagi chingnaba leire lamlai kendrada mikhalga mari leinana pangthokpa miyamga wari watai sanabagi thauram amada saruk yaraduna Sri Bimol na hai lamdamasi kanna bahonabada mama leipak punuksidaba mioi sing masak khangdok patangai fade Hojik Manipur thokliba lal lasi lanjen nakraba sing asina masa masagi yumda amadi maram damda hanjinaduna ningthina leiba ngamdriba phawba loire santi leire haibe yaroi Outer Manipur Parliamentary Constituency gi NDA gi mirep oiriba Kachui Timothy Jimik ki Mikhal ki campaign ngasi Kakching jila da pangthokre thoram da wangang bada mahakna hai Manipur da leiriba kangluk phudingmak santi oina lahenningi Santi leraba matamda da chakwat paparak pangamgani mahangna hai tampaki Vidhan Sabha Kendra Nipanda Sangvidhan gi hak mapung phana phanghandaba si laibak thibani masi chumthokna ba honagani hainasu mahangna makha takhi Handak pangthok kadoriba Lok Sabha mikalasi Manipur gi hojik oiriba phiba masigi yenglaga yamnamak maru oi haina Indian National Development Inclusive Alliance India Bloc Manipur gi convener Khetrimyum Santana phongdokli Imphal ki BT Road ta leiba Congress Bhavan dangasi pangthokkiba pau gi mifama mada Sri Santana hai Bharata senja thumja muthanaba India Bloc na changsilakleba khongjang ngachigi manung chana handaki mikhalasi senja thumja yaudaba mikhal ohenaba warep laure lakliba Lok Sabha mikhalasi ga mari leinana campaign chathabada India Bloc ta yauriba rajniti dol singilu singba sing yauba yaroi haina athingba pirakpasi laibak thibani haina su magna hairi Paugi mifam of the Saruk Yakiba, Sivasena, UTB, Manipur State Unit ki President Toijam Devanand Nahai. Haukiba April Tarani Toida, Kulai Paiba Mioshina, Mahakiyum de Laktuna, Bot ki Tabak Toram Sing, Yaubayaroi, Haina ki Halambagi, Tawong Adu, Yaning De. Yaning de Bakaya Lairabashu, Wari Watai Sanaduna Kohanbayai Hainashu, Magna Makataki. Lakliba Lok Sabha Mikhal ga mari leinana Imphal East Jila gi hangang amasung Khurai Vidhan Sabha Kendra gi oina postal ballot ki khutangda vote thadanaba facilitation center sing hangdokle hangang amasung Khurai Vidhan Sabha Kendra gi assistant returning officer na thokpa chero lamana hai facilitation center sing adu Kendra ani sigi assistant returning officer gi office amasung Porampata leiba DC office ki Jila Parishad building gi first floor da hangdoktuna thamle
postal ballot kidamak se thakiba voter singna ngasi dagi hauraga tha asigi tara taruk phawba numit khudingi ayuk pung mapal dagi nungthil pung manga phawbada haiba mafam singa sida khudong chaba si lauranaba hairi amaromda Imphal East Zilla gi essential service category ki manung chanba absentee voters singna ngasi dagi hauraga tha asigi tara taruk phawbagi ayuk pung mapal dagi nungthil pung manga phawba panchayat bhavan DC office complex Porampata postal ballot ki khuthangda vote thadaba yagani haina jila asigi DO na thokpa chero lamana khangali lakliba lok sabha mikhal ga mari leinana Imphal West Zilla gi polling areas sinda yu amadi atai nisha sing yonba thingle hairi bathing basi April 13 ki nungthil pung mari degi hauraga vote thadanaba loidriba phawba sanagani haina jila asigi district election officer gi chero lamana hairi Imphal West Zilla gi oina sahi marphumanga amadi masigi mathak amasung yamdrabada sadanifu disable oiraba voter sing yumda vote thada hanba ngasidagi haukhre lakliba mikhal asida Bishnupur Zilla da mathau tawgadaba presiding officer PO1 PO2 amasung PO3 gi aroiba tangka ki training hayeng amasung hangchit pangthok lagani haina district election officer Bishnupur na thokpa chero lamana hairi chero laduna hai training asida saruk yagadoriba polling personnel singi ani suba tangkakta semkiba kanglup singi training tawpham amade matamda ahong lairoi adumoinamak kumbi amasung thanga kendra gi nupi personnel singi oinadi April 13 ta CI College Bishnupur gi hall number 3 da ayuk pung 10 dagi training hogani hairi Bishnupur Zilla gi Moirangda Azad Hind Fausna ningtamlaba Bharat ki machu hongi phiral paihan khibagi marfu suba common thoram INA Martyrs Memorial Complex Moirangda ngasi pangthokre raija gi Art and Culture Vibhag ki INA War Museum kam Library Moirang amasung INA Local Advisory Committee Moirang na punna sinba thoram aduda Manipur University ki Vice Chancellor Professor N Lokendra Singh Art and Culture ki Commissioner M Joy Singh thabaktagi potharaba Lieutenant General L Nisikant Singh amasung Moirang College ki retired principal A Sarachandra Sharma su charuk yakhi thauramduda Bharat ki machu homgi phiran chingkhatpaga loinana ahanba Manipur Rifles ki band party amana band display utkhi Khurai Kala Vidya Bhavan gi sahi ama chumna sathagadaba Hira Phudongba Diamond Jubilee Palan thoram ngasidagi haukhre Palan thoram asi mathang chahi gi April 16 da loisingani Alhaz Maulana Abdul Aziz Amir E Tabligh Jamaat Manipur Memorial First State Level English Grammar Talent Hunt Parikya gi mana mathum asi yanthokre School yankhai gi mahairoi sanga henbana saruk yakhiba competition aduda HR Education Mission Lelongna khwaidagi masing yamna mana phangki tabiripa pawasi Akashvani Imphal dagini lakliba Lok Sabha mikhal gi damak BJP na dol gi manifesto Sankalp Patra ngasi New Delhi da leba dol gi headquarters ta puthokre manifesto achina Uniform Civil Code amasung One Nation One Election ga loinana single electoral roll laihanabagi wafam yauri BJP ki makok thongba lusingba amasung Pradhan Mantri Narendra Modi dol gi President JP Nada amasung dol gi makok thongba lusingba Singh Rajnath Singh Amit Shah amasung Nirmala Sitaraman Shu thoramda saruk yakhi awang nongpok lamdamda santi laihanabagi matangda BJP na masigi Sankalp Patra da hai apaspa tangkak naina lokthoknaba amasung disturb area da thengnariba samasya sing kokhanaba thabak paikhatkani awang nongpok raija singi simanagi se naba kaya kokhanaba thabak paikhatkani hainasu dolasina wasakli thoramdu da wangangbada BJP ki makok tongbalu singba amasung Pradhan Mantri Narendra Modi na hai dolasina One Nation One Election sana hannaba thabak paikhatkani Sri Modi na hai Sankalp Patra sina laibak asibu chawkhat hanabagi maruaiba yumbi mari oiriba Naharol Singh Nupi Singh Laumi Singh amasung lairaba singda ahenba sakti pigani mang na hai Sankalp Patra asina izat laina magul laiba punsi ama hinghannabagi lambida so akanba miteng changli Sri Modi na hai sahi humbudragi matakta laiba senior citizen sing amasung transgender sing Ayushman Bharat Yojana na Council Hannaba dolasina warep laure maangna hai गुड गवर्नेंस डिजिटल गवर्नेंस और डेटा गवर्नेंस के लिए देश में आवश्यक
इंफ्रास्ट्रक्चर और इकोसिस्टम तैयार किए जाएंगे। हम वन नेशन वन इलेक्शन के विचार को भी साकार करने का संकल्प लेकर के आगे बढ़ेंगे। बीजेपी यूनिफॉर्म सिविल कोड को भी देश हित में उतना ही आवश्यक समझती है। आपने देखा है कि पिछले 10 साल में भ्रष्टाचार पर भाजपा सरकार ने कितनी बड़ी कड़ी कार्रवाई की है। मरकसिदा बीजेपी की मैनिफेस्टो असी ओइदब कयाना थल्लब वारोलनी हाइना कांग्रेस न मराल सिरी राजनीति दल सिंगी लुचंग बसिंगना वोटर सिंगी पुंगिंग सिनचिना बाकन बमोंग द होना बगल लोइना लोक सभा की अहान बतांका की मिखल की वोट खोंब की थबक खम थेंगना कल्ले बीजेपी की मकोक थोंग लुसिंगबा मसुंग प्रधानमंत्री नरेंद्र मोदी नंगसी मध्य प्रदेश की नर्मदापुरम लोक सभा केंद्र दा मिखल की मिटिंग द दल की वोट खोंग की कांग्रेस प्रेसिडेंट मल्लिकार्जुन खड़गे सुंगसी नुबिजुंगबा मतुंगदा महाराष्ट्र की नागपुर दा पांगथोकपा मियाम की मिटिंग द वांगांगखी आकाशवाणी इम्फाल दगी पाउ ताबिरी भारत संविधान सेमलंबा डॉक्टर भीमराव अंबेडकर की मपोक कुमोन नुमितंग असि लेबाक असिन महाक की मफमदा श्रद्धांजलि कल्ली राष्ट्रपति द्रौपदी मुर्मू उपराष्ट्रपति जगदीप धनकर अमसुंग प्रधानमंत्री नरेंद्र मोदी नंगसी पार्लियामेंट कॉम्प्लेक्स द लेबा डॉक्टर अंबेडकर की मूर्ति द लैसु कट्टुना इकाई खुमनबा उठखी नुमित असिग मरी लेनना मखोइना लेबाक असिग मियामदा याइफा पाउजेल छुपीरी महाकी पाउजेल राष्ट्रपति हाई खुनाइदा अवनब पोरकपदा अचौब थौदांग लौखिबा बाबा साहेब अंबेडकरना लेबाक असिगी ओइना थोइदोक हेंदोकपा थबक कया तौरमे श्री धनकरना मियामदा डॉक्टर अंबेडकर की फिदम लौदुना महाकी खुदुंग इन्नबा हाइरी प्रधानमंत्री हाई डॉक्टर अंबेडकर की वाखलोन मांगलोमदा संगसिनबगा लोइनाना भारत की अनौब सक्तम असी ngasiदी पुमतोप तोपा अमा ओइरे कक्सिंग की डीएसए ग्राउंड चथरी तरा तरुक सुब मणिपुर स्टेट लीग की ngasi की मैचदा द एथलेटिक्स फुटबॉल क्लब ना यूएसए बु पांजिन मंगा सिनोदा YOS सिना नाको बु पांजिल अनि अमदा थोइख्रे मणिपुर पुलिस स्पोर्ट्स क्लब अमसुंग लिवा सनिंग यूथ कल्चरल क्लब पांजिल चनदना ड्रॉ चतख्रे मणिपुर बास्केटबॉल एसोसिएशन सिंधुना ब्रह्मपुर नाहाबम बास्केटबॉल कोर्ट चथरीबा तरा मरीसुबा स्टेट जूनियर बास्केटबॉल चैंपियनशिप की ngasi सानखिबा मैचता सांडेलना नेताबु पांजिल कुनिथोय तरा मंगादा मॉडल क्लबना कोकिल बोनबु पांजिल हुमफुनिथोय कुंथ्रा मंगादा CYLC ना YOS सिबु पांजिल यांखै तरुक कुनिपांदा अदुगा LMYVA ना कोकिल बोनबु पांजिल हुमफुमरी निफुतयता माइथिबा पीख्रे अरोइबदा मरुइबा पाउ अमुखना मणिपुरदा लोकसभा की अहानबा तांका की मिखल की भोट थादनगदबा नुमित मंगानी तंगाइसिलकपगा लोइनाना भोट खोंबगी थबक कनखलकली बीजेपी लुचिंगबा अमसुंग केंद्र की गृह मंत्री अमित शाह हयेंग इम्फाल लाक्तुना बीजेपी की मिरेप की दमक भोट खोमलगनी मोइरांगदा आजाद हिंद फौजना भारत की मचु अहम की फिरल चिंखतखिबगी कुमोन थौरम ngasi पांगथोख्रे बीजेपी की मिखल की मैनिफेस्टो संकल्प पत्र ngasi न्यू दिल्ली दा लेबा दल की हेडक्वार्टर्स ता पुथोख्रे अमसुंग भारत संविधान सेमलंबा डॉक्टर भीमराव अंबेडकर की मपोक कुमोन नुमित ngasi लेबाक असिगी मियामना महाकी मफमदा इकाई खुमनबा उत्पगा लोइदना श्रद्धांजलि कल्ली पाउ लोइजरे।